ngasi akhoi YFC gi ichilnaw singa pulna koi handakta amadi mamangda akhoi gi All Assam state ki oina akhoi gi Assam state ki oina futsal championship Gujarat ta sanakiba adumba championship ta sanaruba player sing adu aikoina khudol pot amamtang piraga makoibu pungning thagotpa oina makoigi felicitation gi program amakak aikoi sinja langjage hadna ko mayam sing asi punminabani ado hujik hujik koi Nepal dasu hariba India gi oina sanaruba player sing koi tolen khun gi oina sanaruba player sing adu makoisu yauna punna aikoi felicitation gi program si koi punna muktada hayeng lagliba tang 13 August ki tang 13 sida koi ngawum mandopta koi mayam punna ichinaw punna YFC gi ichinaw sing amadi koi gi mara paibi imaindol sing amadi SSG group tolen khunda lediba imaibel gi group puna mak amadi koi gi khungang chawkhalup tolen khun hariba group sing asisu koi mayam punna aikoina invite tawjari amadi hariba sigi program asida sigi ichilnaw sing lengbirakna amadi khungang asida leibiriba ahalaman punamak amadi mara paibi gi SSG group amadi khungang chawkhalup ki ichinaw punamaksu koina matam si hayeng asimak tang 13 gi August ki tang 13 si maktada koi invite se dum koi tawjari do ayuk ki pung koina tawjagadab se ayuk ki tang 13 gi ayuk ki pung mapan makhai hek tarakpaga koi dum koi gi program si koi haujaragani maramaduna aina mathakta panjakriba group sing sisu koi YFC gi taraptagi YFC gi magai dagi taram okchabagi koi gi angang sing sigi puning thogotpagi hariba felicitation gi program sida sinaw punamag amadi hariba organization punamag sisu punna koi punna mutang uminabagi thoromasi pangthokminasi haijabaga loinana asi program asi president da sinabagi jathang adu ai sinajari